Security Force na ching amadi tampaki chingnaningai oiba mafam singda makhata na thibu humbagi tabak chatabada khutlai kaya fagat pangamkhre tha asiki mangada Security Force na Thawbal District ki jingkham ching area da ki fagat khraba khutlai sing adudi magazine yauba SMG carbine ama SSBL ama .32 pistol ama insas LMG magazine ama 81mm mortar shell ama 36 HE hand grenade mari detonator ahum ka payariba nomoi maru nifumatoi green grenade 80mm MK1 ama stinger grenade ani tear smoke grenade ani tear smoke cell taramathoi stun cell normal ani 38mm rubber bullet manga baofeng handset ama IYT radio set ama amadi equipment jacket amani haina Manipur Police Control Room dagi thadorapa cherol amana khangalakli cherol asina makha tana numit asimaktada Kakching District ki wabagai nate khong turen maidagi fagat pangam khraba khulaising adudi magazine yauba carbine ahum air gun rifle ama single barrel ani 9mm pistol ama 36 HE grenade taramari 51mm mortar shell ama 2 MK3 grenade ani IED oiramgani haina chingnaba kg mari ka gram chadra yankhai manga lumba khaw ama detonator mari tear smoke cell taruk anti riot rubber bullet ani stringer cartridge ama tube launching ani arming ring ahum ka payariba nomai maru kunthra mari explosive cartridge kun manga 7.62 mm fire case taranipan fire explosive cartridge tara charger ga loinana baofeng ama helmet ama BP cover ani BP plate local met ani amadi jungle boot pair amani hairi Durga Puja kumai ka mari leinana miyam dagi sel khaibada Kanglup anigi marakta unkhannarakpadagi Tripura lengakna awang thangba kadam talagi mafamda prohibitory order 163 natraga Bharatiya Nagarik Suraksha Sanhita BNSS thamjinkhre Tripura North District ki Dharmanagar subdivision na thokpa report amagi matung inna Tripura gi Superintendent of Police dagi fangba report na kadam tala police station jurisdiction area asida mi manga natraga manga dagi hena punba sokpa yaba khulai sing puduna chatpada athingba thamkhibani hairi numit humni chupna chatharakpa Manipuri Ras Lila gi thauram tha sigi tang tarukta Governor Lakshman Prasad Acharya na athoiba mitunglen oiduna loisinkhre UP gi Ram Mandir Campus Greenhouse Ayodhya da pangthokiba thauram aduda Jawaharlal Nehru Dance Academy gi chairman su athoiba mitunglen oina sarukya ki thauram asi Rajasiri Bhagyachandra Cultural Foundation Manipur Imphal ga khusamnaduna pangthokibani Manipur dagi chatkhiba team asi October gi tareta Brindaban amadi Radha Kun gi damakta khong lambida khongsanki JM Public School Paurabida kumjali singani ga supna kunga marida ISSLC da mai pakraba mairoi singda achamba pudol piduna manamatum yentokpagi thorama mangarang pangthokre Thauramadu Imphal East District ki Deputy Commissioner Khumantiam Daina Devi Social Welfare Department ki Director Ngangom Uttam DM College of Science ki Professor Dr. L. Hemchandra Head of Department of Zoology Dhanamanjuri University amasung School asigi PRO Wahengbam Hemantana sarukya ki Hariba Thauramasiga mari leinana Imphal East ki DC Khumantiam Daina na hai achouba misak ama oiba haibasi hotnaba ama changi masa masana hotnaba su yamna tangai fade mahak na hai makhung sing pasu mathau tai mipong khudingmak mai pakpa mi ama loina oiba pami matam leiringai oja singna lamjing lamtak piringai hotnaba mathau tai class 1 daki 10 fauba ningthina tamlaba mahairoi adu mai pakpa mahairoi ama soidana oigani haiba wafamsu mahak na thamki NG Uttam Director Social Welfare na hai aikhoina pamlagasu oiba phangaudraba sinfam ama icha singda oyu haiduna kaidonungda pressure tawroidabani Mama mapa oiba singna grade wanglagadi fai khallabasu madulali mamuta na hiram amada khanganana ba hotnabana phai haiba wafam makhata na thamki thoramgi saruk ama oina nongmaithem Archana Devi DO nongmaithem Sunindro Paurabigi nit khankiba ahanba mahairoidasu manamatun piduna pukning thaugatki loinana lukhrabi kun amadi chei homfu suraba ahal kun ga manga dasu ningtham khutol piduna ikai khumnaba utkhi Thauramgi saruk ama oina leibak ningba isegi tanthada jagoi thangtana chingba kayasu utkhi Malaysia na yumbu oiraga chatliba tha asigi tara mapandagi hauraga kunga manga fauba pangthokadaba taranitoi shuba Sultan of Johor Cup ta saruk yananaba
इंडिया की टीम सेंबदा मणिपुर की सानरोई तालेम प्रियोबर्ता यावरकपदा प्रोस्टेरियर हॉकी एकेडमी मणिपुर PHAM ना हराउबा अमदी नुंगाइबा फोंदोरकली टी प्रियोबर्ता लाइरिक यंबम अवांग लेकाई सलाम लाइरकता लेबा टी मनी अमदी टी बला की मचानिपानी सानरोई असिगी हौरफम ओरिबा प्रोस्टेरियर हॉकी एकेडमी मणिपुर की कोच ओरिबा KSH रोमेश N चंदीकुमार अमदी PHAM की ऑफिशियल सिंगना तुंगदा लाकदौरिबा चैंपियनशिप कयादा इंडिया की टीम दा यावबा ngamduna लमदम असिगी मिंचत पुरकपा nganba oyu hainasu थौजाल पिरकली नागालैंड युम्बु ओइदुना ममांग थादा दिमापुर दा हौखिबा सेप्टेम्बर 15 दगी हौरगा था असिगी अनी फावबा पांगथोखिबा 13 सुबा नॉर्थ ईस्ट जोनल शूटिंग चैंपियनशिप ता मणिपुरना गोल्ड मेडल 13 सिल्वर मेडल 19 अमदी ब्रोंज मेडल 3 पुन्ना मेडल 58 लौदुना ओवरऑल टीम रनर्स अप तारखिबबु इकाई खुमनबो ओइना मणिपुर रिंगल्स एसोसिएशन सिंदुना लमसांगदा लेबा एसोसिएशन असिगी शूटिंग रेंज दा चमलबा थौरम अमगा लोइनना शूटर सिंह लोइनना मैनेजर अमदी कोच सिंहबु चमलबा खुदोल पीदुना इकाई खुमनबा उतखी ngarang pangthokiba ikai khumnabagi thoram aduda Manipur Rifles Association gi president secretary loinana district association gi official singna athoiba mitunglen oina saruk yakhi